Manipur da PR Thamjanbadagi Assembly na Khanagadaba Wapam Parliament da Khanaduna Laire Susmita Dev Trinamool Congress ki MP Susmita Dev na ngasi Rajya Sabha da Manipur da Makhatana President Rule Thamjanbagi dama Center bu Moral Siroduna nakoina Puksiel sing na Manipur da Mating pipa pamlabadi khudak da state asida democratically Mikhal pangthokadabani haina phongdokri Manipur da Water Prevention and Control of Pollution Amendment Act 2024 extend taunaba resolution ama khanaba da saruk yaraduna opposition MP Susmita Dev na mathaki wapam isi phongdokhibani Environment and Forest Minister Bhupender Yadav na resolution adu pass taunaba ngasi house pukhalakibani resolution adu pukhaladuna Minister Bhupender Yadav na hai Manipur da President ru lengak leiba maram na resolution asi house animak ta pass tawba darkar oi Resolution adu khanabada saruk yaraduna Trinamool Congress ki MP Susmita Dev na Center Government Manipur Makhatana President Rule Thamjanbabu kana yaningdaba phongdokladuna makna hai ngasi aikoina mafam asida khanariba asi State Assembly da khanagadabu wafam ni adubo Assembly suspension da thamjanbana Parliament da khanaduna lairi Assembly leitraga aikoina English ngani ga kunga marigi MMN Khanaraga Kari Kanagadoribano. House Manipur Karama Pipam the Ladybage, Masigi died the Kanana Pugatoribano Hanusumananki. Mana Makatara Dunahai, Manipur Mio Lisinkaya, Mayum late in a relief came the sons of Loduna lady. Internally displaced person IDP Singna, Masama Sagimayum Hanjan Hanbiu Haiduna, Governor Bangalore Tomzeli. Aduga aikoina Water Pollution Act 2025 MMN gi matang khanaba haibisi Manipur miyambu karemnabani ta siengna na koina Manipur miyambu nungsiraba mating pangninglabadi khudakta Manipur Mikhal pangthoktuna miyam gi lenga ama lehangadabani Mikhal pangthokhandana thamba haibisi cooperative federalism hatpani haina Susmita Dev na phongdokhi resolution adu khanabada saruk yaraduna Congress MP Niras Dangi na hai Manipur gi phibam ngasisu Pagatabana resolution asi Parliament Puthorakpani, Manipur gi law and order gi piba mapung phana phel oiri, State Minister na control toba ngambe gi wang bada lairi, Center na su Manipur issue da puning sang dana lairi, Congress lusing Rahul Gandhi na Manipur satuna awa taraba Manipur miyam kera unaki, adubo Manipur irang tholak sahi ani helaba phawa Prime Minister na Manipur sakhidi, Haukiba September thada pung ama anigi khongsata Prime Minister Manipur lakhi madusu board ki damak lakpani hanesu Prime Minister bu maral siki DMK gi MPP Wilson su Manipur President rule kayam kuina thamki gadawu amadi aikoina State Assembly na khanaba matter khanaduna laikhi gadawri heba wafam thamki resolution adu Rajya Sabha gi MP ningthaulai sem sana jawbana tarama okhi Popi thabigi umang kok thorak pada Biren nungnang ba phongdokhrei Yana Basalabadi Manipur Mankragani and Bere. Poppy Tana Paktakna Umang Kok Thorak Padahanagis Minister and Bere and Nunang Puntuloduna, Singizaga sing the Matautori Forest Department officials sing, police sing Umang Kok Thorak Pada, Karita Oraga Lay Hain Hangladuna, Yana Basalabadi Manipur Mankragani Hana Funturaki. Kangpokpi District Ti Waisong Subdivision Gimanungsan Ba IT Road Ki, Khutlai Amasum, Chelsea Hill Range Sing. Pareng paktak na Poppy Thanab umang kokthok po wat pegi video footage amagaloy na en na social media ra thagalak po orolamada aikoy masel singthanari ngai forest pun mapumloy lori Poppy Thanab forest pun makokthok laba phawba wahi ama phawba haiba ngamjadaba lusing mana pik thalaga leramle lebak sebo wapam thanakli mana makhatana Poppy Thanab umang kokthorak parisingi mafam sing panariba forest department officials sing police sing kari tawraga legi hanangki Yana Basalaga Lavadi Manipur Mankragani, Sapsaba legal action low drip of Hova Kaltare, Taugi Yaona Khutlai paiba kangbu yaona touba oiramgani have wapam tamladuna magna, Tagaliba video footage a sea, Nasi number video footage ni Hakipagolina, Oiriba Pipa Machine Sahi Amada, Ising Isa Ohumari Tok Tabani Hakenesu, Paus the Makatari. Unfit oiramgani sing lenga na lokalaga scrap toragani. Sahi yamlaba unfit oiraba makal khudimaki gari sing transport department lokalaga scrap olagani masigi matang na ngasi additional chief secretary transport Anurag Vaspai notice ama thokre notification adugi matungina end of life vehicle ELVH haina lowa yaraba gari sing haibadi register tawbagi matam hendoklaba registration cancel toraba motor vehicle act and rule gi makhada
ꯇꯦꯁ ꯇꯧꯕꯗ ꯐꯤꯠ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯕ ꯑꯃꯗꯤ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯠꯇ꯭ꯔꯒꯅ ꯑꯦꯛꯁꯤꯗꯦꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯒꯤ ꯑꯃꯥ ꯑꯇꯥ ꯊꯣꯛꯂꯕ ꯒꯥꯔꯤꯁꯤꯡ ꯑꯦꯟ ꯑꯣꯐ ꯂꯥꯏꯐ ꯚꯤꯍꯤꯀꯜ ELVHꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯑꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯡ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯦꯟꯇ꯭ꯔꯦꯜ ꯃꯣꯇꯣꯔ ꯚꯤꯍꯤꯀꯜ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯦꯟ ꯐꯪꯁꯟ ꯑꯣꯐ ꯚꯤꯍꯤꯀꯜ ꯁ꯭ꯀ꯭ꯔꯦꯄꯤꯡ ꯐꯦꯁꯤꯂꯤꯇꯤ ꯔꯨꯜꯁ 2021ꯒꯤ ꯃꯈꯥꯗ ꯂꯧꯈꯠꯂꯒ ꯑꯣꯊꯣꯔꯥꯏꯖ ꯚꯤꯍꯤꯀꯜ ꯁ꯭ꯀ꯭ꯔꯦꯄꯤꯡ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯈꯪꯍꯜꯂꯤ ꯑꯃꯔꯣꯝꯗ ꯆꯍꯤ 15 ꯆꯍꯤ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤꯡ ꯐꯤꯠꯅꯦꯁ ꯁꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔꯕꯗꯤ ꯅꯧꯅ ꯔꯦꯖꯤꯁꯇꯔ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯈꯪꯍꯜꯂꯤ ꯑꯣꯄꯣꯖꯤꯁꯟ MPꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯅꯧꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ ꯔꯥꯖ꯭ꯌ ꯁꯚꯥꯅ ꯋꯥꯇꯔ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯟ ꯀꯟꯇ꯭ꯔꯣꯜ ꯑꯣꯐ ꯄꯣꯂꯨꯁꯟ ꯑꯦꯃꯦꯟꯃꯦꯟꯠ ꯑꯦꯛ 2024 ꯁꯥꯡꯗꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯑꯣꯄꯣꯖꯤꯁꯟ MPꯁꯤꯡꯅ ꯉꯁꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯤꯐꯝꯅ ꯃꯅꯤꯄꯨꯔꯗ ꯅꯧꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯉꯥꯛ ꯂꯩꯍꯟꯅꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ ꯂꯣꯏꯅꯅ ꯔꯥꯖ꯭ꯌ ꯁꯚꯥꯅ ꯋꯥꯇꯔ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯟ ꯀꯟꯇ꯭ꯔꯣꯜ ꯑꯣꯐ ꯄꯣꯂꯨꯁꯟ ꯑꯦꯃꯦꯟꯃꯦꯟꯠ ꯑꯦꯛ 2024 ꯁꯥꯡꯗꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯔꯦꯖꯣꯂꯨꯁꯟ ꯑꯗꯨ Environment and Forest Minister Bhupendra Yadavna Rajya Sabha puthoraki maana hai Lok Sabha amasung Rajya Sabha animakta chap manaba warep asi lawba mathau tai maramdi Manipur da hojik president ru leibana center na thabak khudimak paikhatli haikene su paus ta makha tari West Bengal amadi frontier state oiriba Manipur amasung Arunachal da SIR tawdriba karigino Abhishek Trinamoolgi MP amasung party asigi National General Secretary oiriba Abhishek Banerjeena Prime Minister Narendra Modi amasung Election Commission of India da karigidamak frontier state oiriba West Bengal Manipur amasung Arunachal Pradesh da Special Intensive Revision SIR tawnabigi process tawdribano haina hanakli mana makha taradun hai PM Modi na West Bengal SIR tawgani haibada miyoi nifurom sikri haina drama tawni kariguma center na thamoi singna ain kaina mapalamgi miyoi sing changsilakpa thingnabagi panam lairabadi akaknaba state khara SIR tawbinaba haina khangli Banerjeena makhatana hai BJP gi lusingba West Bengal da Rohingya infiltrator crore amarom lairi haina phongdokliba sida karigumba West Bengal da SIR hawdribano amadi Myanmar ga tainabi state sing haibadi Arunachal amadi Manipur su Myanmar romnigi illegal migrant mayam ama changsilaktuna khundas lebisida anauba miyeng thamba tangai phadi amadi Infiltrator Singasibu SIR tawduna khudakta masak khangdokadabane haina phongdokhi mangna phongdokhibada West Bengal da Rohingya sing ain kaina sangsilaklibasi West Bengal state asi Myanmar ga yumlona ba state nati asum tawna Myanmar ga hek taina leiriba India gi state sing haibadi Arunachal Pradesh Nagaland Mizoram amasum Manipur di karam tawna leiramgani haibadu Prime Minister Narendra Modi na lusingliba Central lenga asina kupna khantaba sangi aduga hauju West Bengal gi oina haugaduriba SIR sigumba Myanmar ga tainariba India gi state singda karigi damakti SIR haudribano masina PM Modi gi karamba intention amadi election commission gi karamba anoba miyeng thamgaduribano haina phongdokhi